Chahi taret khuntaklu raba matung India Leingak na proxy wa Touhanduna Manipur Thugainaba honariba asida phambal amasung thambalna Leingak painaba kok chungsinaraga leire haina veteran politician Okram joina maral sikre wafam asi lakliba tang mapan da pangthokodoriba iningtho gambir sing lekhidaba nimit ka mari lena na pangthokadaba tongan ba thoram kayagi matang da pangthokpa pawgi mifam amada mahakna phongdokibani kakwada leiba mahaki yumda pangthokpa pawgi mifam aduda Okram joina hai Manipur da khuntak lan sirak pachahi ahum mapung faraklaba fawbada ingta pahanjilakpagi mami tade Manipur bu Burma gi makhutagi kalhau khibalam da masi ngasidi mitop singi khuntak lan siduna leire BJP Leingak na Manipur kannaba amasung irang laksinaba honabagi mahutta phambal amasung thambalna Leingak painaba kok chungsinaraga leire Haujak fawba India Leingak na Manipur kanbagi mahutta Manipur Thugainaba proxy wa sanaduna leiri haibasi miyamna hena khangle proxy wa asida micham kayagi thawai manghankre loinana lamdam asigi sanmitlon su aduki matik soksin hale oirakliba fibam asidagi Manipur kannaba miyam amata oina lepminaba mathau tai haina mahakna makhata na phongdoki Shahi taret kontak bada matamdugi kabobu maiki bapidna Manipur kalauraba adugumba Manipur ji ngasi di shahi taret kontak bagi selak pemisen kargi makutta akoi kontak na leiri masigi maru oiba maramdi ngasi leiri ba parwa sarkar na Manipur kanna bahonati Manipur da karamaina thambal salan gani karamaina thambal gi sarkar ma lingani aito maike yadonda oning jandur lei maduna ngasigi akoi film si wara pana hena apana lawe tho iba pokhi war sigi mi kaya sigre mi kaya mangre maim le makai le tabage ya legre adugi mathakta ngasi sel tungi film jada mayamama lanjeluba mayamama maim jangam daba aini aire daba aki bangna leiri sigi koiri film je masjida Manipur da leiri ba praja akoina akoi pangdaba masak tu ubada o mangol wajadaba adugi magi sajat tatna koi leiba ya matam napi